BS6 update tabiriba amadi yengbiriba khwai khudingmakpu taramna okchari. Ngasisu BS6 update na miyamgidamak puduna lakchari. India gi tongan ba mafamsingda thokiba thawdok wathoksingi update khara miyamda thamjari. Yamna laibak thiba thawdok amada Delhi gi Rajouri garden gi manakta leiba Bazar King gi manakta nupa amana mahaka nungcnaba nupiga punna leminnaringegi matamda khanghaudana gangster kangu khara mafam aduda laklaga nupa asibu mafam adumaktada yamna tamthina nongmaina kaptuna hatkhi. Hairiba thawdok asi ngarang June gi tang 19 laibak pokpa numit asida thokibani. Hairiba thawdok asi Haryana gi gangster ama oiriba Himansu Bau amadi mahaki mayamba Nabin Balina sathakibani haiduna thawdok asi thokraba matung pung kharagi matungda Himansu Bau hairiba gangster asigi mahaki Instagram gi account da wafam asi phongdorakibani amadi hairiba mihat asi Himansu Bau hairiba mahaki mayamba leikhidaba sakhigi laman khumba oina mihat asi sathabani haiduna su phongdorakli amadi mahaki mayamba sakhibu hatkibada chenaba miyoising amata lemna tharoi amadi ngakpibasu tawroi haiduna phongdorakli amadi leikhidaba nipa asi mahaki mayamba sakhibu hatpada chenaba miyoisingi amadi masida mayamba bu hatpada sithanantha hoba miyoising yauragasu makhoigi sumatam lakani haiduna akanba wafamsing mahaki Instagram gi account da phongdorakhi. Police singna thawdok asigi matangda phongdorakpagi matung inna hairiba thawdok asi Delhi gi Rajouri garden gi manakta leriba Bazar King gi jaga amada victim oiriba nupa asina mahaka nungcnaba nupi asiga punna leminnaringegi mikupta gangster sing asi laklaga mafum aduda open fire tawruba matungda victim oiriba nupa asi mafum aduda leikhidabani haiduna phongdokli. Hairiba thawdok asigi paw hek tabaga mafam adugi local police ki team sing mafam aduda thungki amadi mafam aduda forensic science ki miyai singsu laktuna evidence oiba yaba posak sing khara laukhatki amadi police na murder case amasu register tawki. Delhi police ki matung inna thawdok aduda victim oiriba nupa asigi mobile phone amadi personal singba amata thawdok thofam aduda leiramkhide hairi masina maram oraga nupa asi identify tawba matamda aruba ama oigadawri haiduna su phongdorakli. Police singna thawdok adugi matangda hena mayak sengna khangnanabagidamagda mafam aduda khiliba CCTV footage ki record sing ningthijana monitor tawki amadi hairiba thawdok adu thokpa matamda mi yamna tinkibana maram oiraga thawdok thokfam aduda leriba Bazar King gi staff sing amadi customer singda police singi Magi dagisu thawdok adu matau karamna thokibano haibane singba record sing miyam adudagi laukhatkhi. Yamna ngakningai oiriba maram amana hairiba thawdok asida victim oiriba nupa asida gangster sing aduna satharakpa attack sing aduda punna leminakhiba mahaka nungcnaba nupi adusu thawdok adu thokraba matungdagi haujuk phawba tiba khangdana leiri. Leikhidaba victim adugi mobile phone amadi personal singba sing adu nupi aduna soidana makhi thawdok thofam adudagi puraga chalamgani haibagi chingnabasu police ki maikidagi phongdorakli. Masigi matangda wahang kya marum thorakli. Nupi masa aduna karigidamak thabak adu chatharibano amadi nupi masa aduna karigidamak haujuk phawbada thokriba thawdok sing adugi matangda police ki mamangda thoraktuna wafam amata phongdoraktribano amadi police singnasu gangster aduna tanarakliba miyoi adu mafam aduda lei haibasi kanana information piribano haibane singba masigi matangda thejinba hatkhre amadi mihat asida nupi masa asina karamba saklon lauribage haibadu yengba tari. Delhi police ki DCP Bisitra Birna phongdorakpagi matung inna thawdok aduda chenariba miyai sing phananabagidamagta tongan ba police ki team sing thadokduna tongan ba mafam sing da thiba humbagi thabak sing chathaki amadi CCTV footage ki matung inna hairiba miyai sing adu identify tawba ngambaga loinana makhogi location sing trace tawki amadi
थोक्रिबा थौदोग असigi matangda पुलिसना तोंगान एंगलसिंगदगी हाइरिबा थौदोग असि मतौ करमना थोखिबनो हाइबगी matangda थिजिनबगी थबक चथबा हौख्रे महाकी नुपीना मतम सांगना कैंसर की लांथेंग अमखक मायुक नरमलबा मतुंगदा leikhidaba mikup खरेगी तुंगदा असम की होम अमदी पॉलिटिकल सेक्रेटरी ओइरंबा IPS सिलादित्य सेटिया हारिबा मियोय असिसु मसा मथंता मसा के सर्विस रिवॉल्वर कापसिन जदुना सिजगरे पुलिस सिंगना फोंदोरकपगी मतुंग इन्ना leikhidaba IPS सेटिया लिसिंग अनि मापन की IPS बेसनी अमदी महक असी तिनसुकिया अमसुंग सोतिनपुर जिला की SP सिंह ओइना थौसु पुरमी अमसुंग असम पुलिस की मरी सुबह बटालियन की कमांडर ओइना थबक तौरमी महाकी लोइनबी अंगोमोनी बोर बरुआ मतम सांगना कैंसर नादुना लेरमी अमसुंग हौखिबा था खरा असिदगी हॉस्पिटल दा लेरखिबनी कैंसर नादुना leikhidaba IPS सिलादित्य सेटिया की लोइनबी असिगी ममिंगना अंगमोनी बोर बरुआ कवी मसागे चही निफुमुक सुरे अंगमोनी बोर बरुआ नेम केयर हॉस्पिटल दा नुंगथेल की पुंग मरी मिनट कुनगा मंगा मुक चटपा मतमदा leikhidabani अंगमोनीना नेम केयर हॉस्पिटल असिदा ट्रीटमेंट चथरकलिबा असि था अनिमुक सुरे अमदी नुमित निनी हुमनेगी ममांगदगी हौना महाकी हक्सांगी फिबम असि याम का हेना सोक्सिलखी मदुगी मतुंगदा हॉस्पिटल असिगी माइकेदगी IPS सेटियादा महाकी नुपीगी ओइरिबा कंडीशन अदुगी मतांगदा पाउ पीखी महाकी नुपीना मतम सांगना कैंसर की लांथेंग अमा मायोक नरमलबा मतुंग leikhidaba मतुंगदा IPS सेटियासु ICU की केबिनदा चतुना मेडिकल स्टाफ सिंगदा हाइजखी मदुदी महाकना महाकी लोइनबीगी असिबा हक्चांगी मनाक्ता प्रार्थना तौबा पामी अमसुंग मतम खरगी ओइना मथंत लेपचबा पामी हाइदुना फोंदोरकलमी मिकुप खरगी तुंगदा IPS सेटियासु मसा मतंता मसागे सर्विस रिवॉल्वर कापसिन जदुना सिजकी महाकी नोंमै गुलीगी मखोल अदु ताबा मतमदा हॉस्पिटल दा लेरिबा मियामसिंग पाखतनकी मदुगी मतुंगदा नेम केयर हॉस्पिटल की मैनेजिंग डायरेक्टर हितेश बरुआसु नोंमै कापा अदुगी मखोन ताबदगी मफम अदुदा थूने यांगना लाखी अदुम ओइनमग IPS सेटिया महाकी नुपीना यातादुना लेरिबा मफम अदुगी नाकंदा IPS सेटियासु तादुना लेरमखी मदुगी मतुंगदा मफम अदुदा लेरिबा डॉक्टर नर्स सिंगना अंगंबा पाम्बै सिजनदुना IPS सेटियाबु कनबा ngamnanabagidamag honaki adubu ngamkide IPS सेटिया अमदी महाकी लोइनबी अंगोमनी असि कुमजाली सिंगनी तरा हुमदोगी मे तरागनी थोइदा युम्बानबगी लंबीदा खोंदारखी अदुम ओइनमग मखोय अनिगी अंगांग सिंगबदी अमता leikhide BS6 अपडेट चैनल असिदगी मियामना इंडिया के अमदी मालिंग तोंगान मफम सिंगदा थोकपा थौदोक वाथोक सिंगी अपडेट के दमक मियामना चैनल असिबु लाइक कमेंट सब्सक्राइब तौबिरमु।